Yaimranna kanna mahek nolakpadudadi Laisnana sutoktuna hangai. Karida haraurino sarna harauriduba. Yaimran amukasu hana noglai. Laisnana nokadaba matamdana nokte mina saurakan serious oina matam gumbada khandana noi kari hainingino khangdeba. Yaimranna nokpadu thinglaga harai. Nanga aiga lohonglaga nangna aigi nakta directly tha taret mukti khara helaklamnani natra. Laisnana hele adu kaidorage. Yaimranna nomata adumaina ngangbuse tadriba ngakanisu khaludaba aduna noini gaino. Laisnadu Yaimrangi manakta amuka sangsilai aduga momon noklaga tapna harai. Ho saktado mushimandaba adugini. Yaimransu momon noklai togodone aigi abim namu tordi lo yare idi. Laisnadu amuka na noklai. Yaimranna ado hayengdi Wednesday orongani ibani lai khuramba chatkadaba orongani. Laisnana itom chatlasu yaroidro hayenge sar chatpa ngamgadro. Yaimranna adu yade ai ngasi pau sigera changera madumadi soidri. Accident thokibada hospital da laikibadu amukhak soikre madu yam nungaitadana lairibani hosifau ai. Laisnana hoise hidak mayamsu chakrabanina khara pharapasu yare. Yaimranna yumdusu ngak changasi imadusu doctor na khara fagatle haibadu yengakse. Angang anisu udaba hapta ani farakadore. Laisnana nungsina Yaimrangi mamaida nalai aduga harai. Hoiba Yaimransu momon noglai. Miyoibagi gyan lausing chakhatpa dharma sel sakti pungnamak asi mina mibu nungsiba ngamdrabada kanaba amata leitabagum apamana mangda tharaga kalakpana tungde induna tarokpa niva haribi nupi asigi thaudau khodingmak mara leisedrabi Laisnagi mangnabata oirei. Saramjatna mangoinabi miyoiba amagi tinyo thaduna hanthanaba ama yaudrabi nupiduna selpiduna leikhrabi mingangna mikup khuding Laisnagi achengba tanja ngaiduna leirakle. Adubu matik chauba mapuroibana ukal oiduna leibana pakni henjinba makti ngamdre. Anaba pharaklaba Yaimranna noma thabak halakpaga Laisnabu koithi thirakpada makhoigi garden duda thengnare. Yaimranna abe kaidorino. Laisnana yam nungsiba momon minu amaga harai. Laisingse khara sengbatsirana khalambane. Yaimranna yam langtaknana harai. Lao yare aigi thaknaba ama piru lao aduga wa khara haigadabasu lai. Laisnana hoi. Yaimran makhoigi roomda changkiduna famkhre. Laisnana thaknaba ama semlaga purai aduga Yaimranda pirai. Se Yaimranna lauraga harai. Sidabamo Laisnana manakta phamtharaklaga Yaimrangi taidu lokthokpirai. Kaidorage kai wano. Yaimranna hayengdo ai nangna thaina thabak toramba bank to aduda chattaba yadaba ama leibane. Ada somdasu thabak ama amu laisilaklaba. Laisnadu noklaga khumlai. Adugira yamnu bawaga malure chalura lore kaino aduba. Yaimrandu Laisnagi iting tingba pakhomduda momon noglai aduga harai. Hai chatpa haiduna
chumna sum chatkadaba nate tawriba mayamdu chumra haina chawrakpa ama check taramgadabani hisab subadi nangsu yamna haibadaine Leisna amuka noglai Nivagi londu luna single haibadaine Yamranna haibane madusu fazana yengam madui nubiduna maronama Leisna na Kidorage Yamranna senpamduna mapunsi haudok jakraga hozi amu onkhatlaga chagani kaina khalakli ai Yamranne se khangdra khangde Leisna na nomi tawraga hairi Matamdudadi yaribani nushiribani haidana pikiba natro Yamtina kamanjalakjani ko hozik aina Yamrandu magi wataduda tikhatana nokthorakle hai chumna sum imanabini khalaga pikibani ko londu piki haibadi hayu yai aduga nuksiba gaidi hairakano ai moiga nuksiba amata leijakhide ko badanamga tobirakano Leisna na amukasu momon tawduna hairi Aduna oiramni aina achumba wa khara haizarubagi thabaktagi thadatpirakibado Wahidumadi Yamrandu ting pankre Leisnabu konsilai aduga tanik hairi adu ai lale khangbadagi natra ngasi fawa aina natung kuin inaduna ngakpinaba haizarise adu ai tasena lankhibani nangonda Yamrangi pukninggi wadu khangladuna Leisna na hairi As aina laknaraga sarna serious ka tasilai Yamran wadi ngangdre adubu Leisnabu kolibadu hena sesilai Mathangi numitu Leisnana bengda chatluraga tholakpada main road haigalakpada bobogi gari du khamduna leiramba urakle manungda yauriba bobona mangonda chagadobagi yengpadusu ure adubu Leisnagi driver oiriba Thebona bobona Leisnada yengbadu obada mamit kharaga boboda yengai Thebona Madam masigi juli da thangatpa lotpa sadhu manba si ngasi thebo ai ngawi haibasi khangalage do Leisnana pakatuna hairi Ngaiko Thebo onchinaruno chasi yumda maga ngahak leitana aiga onchinaba haibasi sargi mingchathigani saurano yengono chasi yumda Thebodu sauning gari du thorakle yum yobada Yamran hala amdri Leisnadu gari dagi kumtharaklaga imung janglakpada ngairibani ngasai bobo ukibada aki tuzungbana thuklaukhiba aduna khangaudana makok ngaure oningle humanga nabi kangle mana kiribasi bobo bunate magi maching phataba sawanba mapuroibana bobogi usit thawoidaba mityengdu urabadi kari torokadege haiba tambangamde masigini mahakna kiribasi Leisnagi safamdu ubada Thebona pakatuna hanglai kaidore meda Leisnadu tapna hairi Kisu tongde ko Makhataba nangdre Leisnadu lekthakre madu ubada lawai satkraba Thebona laurai kaino kanamta leite nate kana lege mapanda lehoba boichasu mana laubadu tabada pakhatuna chensilai kaidorage Thebo Thebona amuka tikatana laurai itema Panthoi kana lege anta sasalao yumse kanam leitrabo taisibo loi sirabo hekchan silaga pairubasu yadaba oibana Thebodu adwaida koisen hekcheli boisasu gyan mendadana tarangamada yengduna lei Thebona tainafam khangdaduna boisada laholai kaino kumai rosibo sumangila dongna nangna yenglidubo boisasu khomlai kaino pharak nangna amu aingonda unsilaiduna ai kado haibano Panthoiga nupi amaga chentaraktuna Leisnabu kongkhatkre Panthoina hai kaidobada taurino Thebona khangde mathanta lekthakrini Panthoina ichemema phamungda pusansise
Mema pakatna. Hoi hoi. Meerangna mathakta yengduna leibadu ubada Panthoina harai. Hai, Meerang, langni noiba. Meerangna, hoi che. Meerangsu chentharai. Aduga makhoi mayam sangduna leisnabu maikada puraga phamungda hipangre. Thebona boichada amuka laurai. He gadha, call tawne JCB da. Madam masangamdre hayune. Boisasu tarang malangama chatkre. Khudakta Yamranda call tawi. Yamranda kaidore boija. Boisana Dairan Madam masangamdre. Yamranda pakatna hanglai. Hai, kaidorage kari oina no. Boisana lektarakpani Dairan itay mapantoy oina yengkri. Yamran wa makha taramde call do khudakta kakre. Pumlang langlingaida khangaude Yamrandu iboholga Dr. Puduni yaurakle. Pamdrabasu pamdana maku ibungo yeskul lakpadu masagi khoidazana lawzabi mamaudu masangamdre tabada pakhatkre. Doctor na kupna yenglaba matungda pharmacy dagi thebo thaduna hidak ama laholore. Madu amok test tawduna yengle. Adu loirakpada doctor gi maithongda santi gi mangalama lakle. Maithong nokmi tawduna Dr. Ahal aduna Yamranda harai. Sir Maza, congratulations. Ibema Madam si mama oigadore. Yamrando khangpre khangi. Ibohalda sat yengi. Ibohalsu yengi. Adudagi Yamrandu ibohalda ikairaduna amuk mamaidu phat onthokre. Haraumandana masado lau khongdana pring chongninglabani. Adubu mahak matang matam chadabagi phatharaga momon noklaga harai. Thank you, Doctor. Leisnadu Yamranda yengi. Yamranna harauzabagi mongdu ubada mabukning pelami. Yamran yam thazadana mapi irasu chele. Adubu madu mahak kanna phazilami. Mayam tumina leinarabasu thebodi yadre. Prab changsilaklaga Yamran gi khudang tap pairai. Aduga mangondu onsinhali. Yamranna noklaga harai. Karino thebo? Thebo wangangde. Yamran gi pocket singda tap pairaga check tawrai. Aduga wallet tay kaidagi tongana yawba paisa dai kaidagi loina loktorai. Yamrandu adum nokli. Mayamsu nui. Paisa yawba khai loi lauraga thebodu prap amuk chatkre. Chatna laurami. Boisa pujari ni uso. Ai nga leiba chatlabani. Ngasidi sutti. Noi khangnaba namanaba loina kaungnaro. Aina mayam loina chak kongdori bani. Uraba aigi pesa mayam se. Ai chatle. Thebogi mataududa ibohal Yamran leisna amadi mayam pumba loina thawai tana noklai. Doctor na momon noktuna harai. Hayengsi clinic ta ngahaktang yobiraklo Sir Maja. Yamran na khumlai. Hoi doctor soidana laksagi. Doctor aduna adudi aisu thokinaba tawzarage. Yamranna boisa doctor si amukta thilunaba to. Boisana doctor adubu thinnaba thokre. Ibohalna harai. Ai kakada pausi tamnuke. Yamrandu noklai. Ibohaldu yeskul lakpada paudu tamba chatkre. Ibohal changlakpa ubada apaibungo yeskul lakpana leisna masangamdabagi pau tabada pakhatna leirambadugi hanglai. Hai, kari oina ngamdrino ibohal. Ainu oiroi haidro. Pitru pi adana chabat naradana sondam naradana. Chawumba phau kuidribado maunina noina laurorido. Ibohalna momon nokpadu ubada yeskul lakpana amuka hena chairai. Hai, kaino ne nangna naya higatana leiridubo. Ibohalna momon noktuna tapna harai. Kaka, yam nungaiba paune. Kakagi isugi khongsi makhol yumsida tagadaba kuidre. Ha! Phingna hangapani yeskul lakpana.
Ibohalna momon adum noktuna harai. Mane kaka. Yes ko lakpadu sauningba jingnaba asauram pumba kauthokraduna laurai. Hai, adugira. Hosik thebona chak haikribado. Adu eredi thebodu kaurao. Thebona laglabada yes ko lakpana harai. Hai, wareng ngangba. Asida ai khuyada so leibani. Upudu hangdo. Thebodu maya higatuna harai. Kadainon he hanubanung zangba. Sendrang matina anane na khunbanang ba. Loin puthorong ne. Paisa mayam lotli do. Nasugi tangkai ma khaklaga aingonda tangkai ma pithorong ne. Yes ko lakpana. Hai, chanda laba. Nang da hatlage he. Hairaga yam thazadana ngasidi yes ko lakpadu thawai tana nokthorakle. Aduga makhatarae. Adugi upudu de yauriba seldu okadaba makai nana puningba pukro. Aduga ne wa haige taw. Sida lairiba mi khudingmaki security dagi horaga noi mayam loina maki yom amamamgi nga asoba amamam loina leirau. Nupi sakhum panabi singi su yauna loina leirakadawni ko. Thebodu noi aduga seldu lokthoi. Yes ko lakpana chahelai. Hai konaroine gadhanangba khara yamna lawne noina sana sa noi mayamdi sida loina chagadawni ko. Thebona noklaga harai. Ho hanubo nachanu padaisu bhari da laurabani. Yes ko lakpana amuka su sehelai. Hai mangondagi laugera lauroira adu noi thokpani. Aigi sugini ne. Yes ko lakpa aigi sugi khangaba. Pot amata mamal tiknarakpa yaroi. Ahai ba mamal do wangangadana sat sat pirangadawni. Thebona hoi dehi lauthokke dehi tap tai lauthokke. Ibohaldu noglai. Macha tangba yes ko lakpadi masu fangadore haibagi pausi tabada sangsar pumba loina onkibaga chap manare. Magi haraubagi lawai luton satkre. Ibohalga theboga thokrabada yes ko lakpana matumta nokfe tauraga solai. Is aigi isu lakadoraba. Aigi maunap sobisina aigi isu pidoraba. Mayam cha isingi thabak pumba ibohalna sinkre. Yamrandi mapi marol hongdoklaga leisnagi manakta phamtharai. Momon nokduna leisnagi makokta nanbiraga harai. Khara paraba kamaina toraino. Leisnana momon nokduna tapna khumlai. Bobo ubadagi pumakadang walaiba. Yamran noomba maithongdu khangan hanjilaga harai. Kanai bobo nate aina haidi kadaida bobo kadaida thingneiba. Leisnana masai bingtagi tholokpada ada thebona mangawba horaklagi hairapadei aido amok hena pakhalaklaba adugi. Yamranda makadi kaidoraba. Leisnana adudagi aina thebodu khame. Aduga bobona gari manungdagi aingonda sauna yengaiba. Adudagi ai yum yorokpadai kok ngauri toraaga pukma khadang olaga oningakpadai adum kok ngauraaga dikthakre. Yamrandu wangangdana ngahak munna khalli. Adudagi nokfet tawduna harai. Oisasanu tawsanu se. Manabu kari tawba ngamdoino. Hojikti aduguma tension do amata thamba yadre. Hojikti ne noogada harauragada nungai ba wakhal khalaga saning bazaraga leigadawba. Ibanigi yam nungai ba numitsing lakladawni hojikti. Adu hairaga makokta amuk nungsina nanbirai. Leisnasu mapuroibagi manakta leirabada akiba tuzumba amata leitana momon tawrai. Adudi imaga anganganigada pau haisira. Yamranna noklaga harai. Adudi nang hayo aidi ngamaroi. Leisnana is karigya ikairiro.
ꯌꯥꯏꯃꯔꯟꯅ ꯅꯣꯛꯂꯒ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯂꯩꯁꯅꯥꯅ ꯃꯥꯂꯦꯝꯒꯤ ꯋꯥꯐꯝꯗꯨꯅ ꯀꯝꯗꯧꯕ ꯌꯥꯏꯃꯔꯟꯅ ꯆꯠꯅꯕꯒꯤ ꯋꯥ ꯂꯣꯏꯅ ꯁꯥꯕ ꯂꯣꯏꯔꯕꯅꯤ ꯌꯨꯝꯗꯗꯤ ꯏꯃꯥꯒ ꯌꯥꯏꯐꯒꯗꯪ ꯂꯩꯍꯧꯕ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯥꯂꯦꯝꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯥꯏꯟꯗ ꯆꯠꯈꯤꯗꯣꯔꯦꯅꯤꯀꯣ ꯂꯩꯁꯅꯥꯅ ꯏꯍꯥꯡ ꯍꯪꯍꯧꯔꯅꯤ ꯌꯨꯝꯗꯨ ꯌꯥꯏꯃꯔꯟꯅ ꯍꯣꯏꯁꯦ ꯑꯗꯨꯒꯤꯗꯤ ꯃꯤ ꯑꯃꯅꯤ ꯊꯝꯂꯁꯨ ꯊꯝꯕ ꯍꯥꯏꯗꯨꯅꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯂꯩꯁꯅꯥꯅ ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯂꯒ ꯐꯃꯨꯡꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯝꯃꯛꯏ ꯑꯗꯨ ꯎꯕꯗ ꯌꯥꯏꯃꯔꯟꯗꯨ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯅꯣꯛꯂꯛꯏ ꯂꯩꯁꯅꯥꯅ ꯀꯩꯅꯣ ꯄꯪꯅꯣꯛꯇ ꯅꯣꯛꯏꯗꯨꯕꯣ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯌꯥꯏꯃꯔꯟꯅ ꯅꯣꯛꯄꯗꯨ ꯊꯤꯡꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯀꯥꯏ ꯅꯣꯛꯑꯒꯦ ꯂꯩꯁꯅꯥꯅ ꯁꯥꯎꯔꯒ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛꯇ ꯅꯣꯛꯂꯤꯗꯨꯗꯤ ꯌꯥꯏꯃꯔꯟꯗꯨ ꯊꯤꯡꯕ ꯉꯝꯗꯗꯅ ꯀꯟꯅ ꯅꯣꯛꯊꯣꯔꯛꯂꯤ ꯂꯩꯁꯅꯥꯗꯤ ꯅꯣꯛꯇꯦ ꯁꯥꯎꯔꯒ ꯌꯥꯏꯃꯔꯟꯗ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯁꯥꯎꯔꯦ ꯈꯪꯗꯨꯅ ꯌꯥꯏꯃꯔꯟꯅ ꯊꯦꯝꯂꯛꯏ ꯑꯁ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯅꯣꯛꯂꯒ ꯃꯥꯅ ꯁꯥꯎꯔꯤꯁꯦ ꯌꯦꯡꯉꯣ ꯂꯩꯁꯅꯥꯅ ꯅꯨꯡꯁꯤꯔꯒꯕꯨ ꯅꯣꯛꯅꯕ꯭ꯔꯣ ꯌꯥꯏꯃꯔꯟꯅ ꯂꯩꯁꯅꯥꯒꯤ ꯃꯕꯨꯛꯇ ꯃꯈꯨꯠꯅ ꯊꯝꯂꯒ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯁꯤꯗ ꯅꯣꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯂꯣꯟꯅ ꯍꯥꯏꯔꯛꯏ 6-7 months ꯁꯨꯔꯛꯄꯒꯤ ꯃꯁꯛꯇꯨ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯩꯁꯅꯥꯅ ꯏꯀꯥꯏꯗꯨꯅ ꯐꯨꯔꯛꯏ ꯇꯥꯅꯤꯡꯗꯦꯆꯣ ꯍꯥꯏꯒꯨꯝꯂꯗꯅ ꯂꯣꯡꯒꯥ ꯆꯥꯅꯗ꯭ꯔꯕꯗꯤ ꯑꯃꯨꯛꯃꯨꯛꯁꯨ ꯌꯥꯝꯅ ꯏꯀꯥꯏꯕꯖꯥꯠꯅꯤ ꯃꯥꯅ ꯏꯀꯥꯏꯕꯗꯨ ꯎꯕꯗ ꯌꯥꯏꯃꯔꯟ ꯃꯍꯥꯛꯄꯨ ꯄꯝꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯂꯩꯁꯅꯥꯕꯨ ꯐꯝꯍꯜꯂꯤ ꯃꯥꯁꯨ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯂꯩꯁꯅꯥꯕꯨ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯍꯜꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ ꯀꯥꯟꯅꯗꯦꯁꯦ ꯑꯍꯥꯡꯕ ꯑꯇꯤꯌꯥꯁꯤ ꯌꯦꯡꯁꯤ ꯐꯖꯗ꯭ꯔꯥꯁꯦ ꯑꯁꯤ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯁꯦ ꯑꯁꯦꯡꯕꯃꯛ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗꯨ ꯌꯦꯡꯂꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯅ ꯀꯨꯏꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯌꯥꯝꯅ ꯂꯥꯡꯅꯔꯤꯉꯩ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯍꯔꯥꯎꯕꯅ ꯉꯥꯎꯔꯤꯉꯩ ꯃꯤꯉꯥꯡꯅ ꯅꯤꯚꯥꯗ ꯃꯤ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯀꯣꯜ ꯇꯧꯔꯛꯏ ꯅꯤꯚꯥꯅ ꯍꯦꯜꯂꯣ ꯃꯤꯉꯥꯡꯅ ꯏꯕꯦꯝꯃꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯦ ꯅꯤꯚꯥꯅ ꯍꯥꯏꯌꯣ ꯃꯤꯉꯥꯡꯅ ꯊꯕꯛꯇꯨ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯄꯟꯕ ꯑꯃ ꯂꯩꯔꯦ ꯅꯤꯚꯥꯅ ꯀꯔꯤ ꯑꯄꯟꯕꯅꯣ ꯃꯤꯉꯥꯡꯅ ꯌꯨꯝꯒꯤ ꯃꯧꯗꯨ ꯃꯤꯔꯣꯜꯂꯦ ꯅꯤꯚꯥꯅ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯤꯉꯥꯡꯅ ꯑꯗꯨꯅ ꯉꯁꯤ ꯃꯁꯥ ꯉꯝꯈꯤꯗꯕꯗꯨ ꯍꯧꯒꯠꯂꯛꯄ ꯉꯥꯏꯈꯤꯕ ꯇꯥꯔꯤ ꯃꯇꯝ ꯈꯔꯗꯤ ꯆꯪꯈꯤꯒꯅꯤ ꯃꯔꯝꯗꯤ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯃꯄꯨꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯃꯇꯝ ꯆꯪꯏ ꯃꯗꯨ ꯈꯔ ꯋꯥꯠꯈꯤꯒꯗ꯭ꯔꯥ ꯈꯜꯂꯤ ꯁꯣꯏꯗꯅ ꯄꯣꯊꯥꯍꯟꯈꯤꯒꯅꯤ ꯈꯜꯂꯤ ꯅꯤꯚꯥꯅ ꯆꯨꯝꯃꯦ ꯃꯤꯉꯥꯡꯅ ꯑꯗꯨꯅ ꯃꯇꯝ ꯈꯖꯤꯛꯇꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯋꯥꯔꯨꯅꯨ ꯇꯟꯖꯥ ꯆꯥꯕ ꯃꯇꯝꯗ ꯁꯣꯏꯗꯕꯤ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯂꯣꯏꯔꯦ ꯅꯤꯚꯥꯅ ꯑꯩꯒꯤꯗꯤ ꯁꯣꯏꯕꯗꯤ ꯌꯥꯔꯣꯏ ꯑꯩ ꯁꯤꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯋꯥꯕ ꯇꯥꯍꯟꯒꯗꯕꯅꯤ ꯀꯔꯤ ꯃꯧꯗꯨ ꯃꯤꯔꯣꯜꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯦꯡꯕ ꯇꯥꯏ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯤꯉꯥꯡꯅ ꯑꯩ ꯚꯥꯞ ꯇꯥꯖꯔꯦ ꯅꯤꯚꯥꯗꯨ ꯀꯣꯜꯗꯨ ꯐꯠ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯃꯣꯕꯥꯏꯜꯗꯨ ꯂꯥꯛꯇꯨꯅ ꯂꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯈꯩ ꯁꯥꯎꯔꯛꯂꯦ